Nityai Dhumel gi workshop cum production Loisinkhre. Bharat Sarkar gi Ministry of Culture gi Cultural Function and Production Grant Scheme gi makhada Thoubal District ki Nepra Company makha lekai da leiba The Academy for Cultural Resources and Training ACRT na sinduna numit kuntrani chatharakpa Nityai Dhumel gi workshop cum production ngasi Loisinkhre. Nepra Company makha lekai gi Community Hall da pangthokpa workshop loisinbagi thauram aduda Thoubal District Congress Committee gi Secretary Yumnam Basanta, Sangit Kala Bhavan Hairo ki President Mayengbam Iboyaima, Natta Sankritan Sangha Tekcham gi Guru Soibam Bokul amasung Saknairaba Pungi Guru Ningthauzam Angangna mathang sitna thauram gi athoiba mithung thauram mapu amasung akhanaba mithung oina saruk yaki. Thauram gi saruk ama oina ACRT na sinduna tha ama chupna chatharakpa Nityai Dhumel gi production su miyamda utkhi. Thauram ga mari leinana wangang bada ACRT gi Secretary Sagol Sem Singhajit na haikibada Natta Sankritan gi machak ama oiriba amasung yamna maru oiriba Nityai Dhumel asi amuk hingat handuna miyamda amuk nauhauna na utnabagi pandamda workshop asi pangthokpani. Dhumel mari leibagi manungda miyamna pakna uzage singe haiba ngamnadaba Dhumel ahumgi manungda Nityai Dhumel asisu amani. Masi matam changba khaktanatena artist masing amadi machak mathum yamna changbana pangthokpa pakna ngamnade. Masi artist oiriba singna fauba yengba fangnade. Loinana yamna luba maramna utliba artist singda fauba pakhatpa faunaribani. Asigumba atangba makhalgi Dhumel asi hingat hannaba amadi miyamda uningbagi apamba adu leibadagi project asi thabani haiki. Ngasigi thauram aduda Natta Sankritan gi masak naiba miyoi kayana saruk yaki. Nityai Dhumel ase ai isana 2006 tagi ai sama pung tamakpa aina ngasi phawba udriba mitsin udriba adugma Dhumel amani masi yam ngani ne habit sai kutragi matakta helba aikoina pung tamakpa asida bawboda hairiba Dhumel ase mit ujage habida uba phangidraba yamna tangma Dhumel toina kanaba ngamdaba Dhumel amakhak aina ngasi katchaba habidi academy sina katchaba phangjaba siri maige asigi yam sokthok siningai habasi wafam asi than mathamjage hairiba Nityai Dhumel yamna suluba adigi Dhumel makhal mari mayamne na khabiri biduni Lairemi Dhumel Maha Dhumel Gaura Dhumel Nityai Dhumel hairiba mari ase lai oi khaba ozam yamduna sembirame habasi kakpa yadraba larikta leidna phongdra leibiramaba pon amase aikoina asum masum mang bagi haibadi katpang zigi handharakpa haigadra hai Devi Dhumel sibudi Durga Puja gi matamda nipan ba numitta masi sahi kudingi pungi ba isai sakpasina compulsory mapam kuding magtakat nai aduga hairiba Maha Dhumel amadi Gaura Dhumel amadi Nityai Dhumel asidi aida ngasai haijagi bodini yamna tangna thongpa aikoina bhongta yamna kijaba atangba Dhumel ama aikoina ngasi katpa phangjari basi yamna laibak phai amadi mamang thakta academy sina hoi mamang da kathibagi history de phangjade leirambadi yai Gaura Dhumel hairibasi hoina sahi kharagi mamangda sor khoram jadra aikoi ministry da aikoi demand tawduna project thajarubadagi khanbiraktana madusu isona chanbidana katpangam jakhi madugi matung tarak pata Lairemi Dhumel su katkhre loina na hantak katsagaduri basidi aroi Dhumel loina aduga marka Maha Dhumel haibasi mati aikoi katpangam jakhitre maramda karigino haibda Maha Dhumel makalakpa matamda aduga mat sawba ngasigi numidang waram swaidagi adibasdagi Dhumel asi horaklaga astakan ni palasi suoga magi astakan dugi magi raski matungina saklaga ahing koigi sankitala se to mai time kalgi matungina pala se suklep tabida saklaga hayengi numidang waram du phawba saklaba matungda haiba Dhumel asi katkada boiba masigi Dhumel asi kalakba matamdadi adugi matik views amount sangba ama adugi matik artist masang sangmanina masimaki katpagi aikoina ngam khidre